Lupa crore nifu changna sakiba Manipur yahanba water amusement park ngasi Chief Minister Nongthomam Biren na sangka krai. Imphal District ke manung chanba awang posang bamgi Thengu Chingchinda sariba amusement park sangabagi thoramadu Manipur ki Tourism Department na senduna pangthokpani. Thoramadu da Chief Minister na Manipur ki tuwan ba yelhaw furup sing da leiriba wakhalon khenaba sing asi aikhoi punna khanaduna pumnamakna yaba lambi da changsin ba mathau tai. Manipur da tangdu leita ba hanjilakpagi mami tapna taba haurakli. Kuki ichin inaw singsu hauzikti wakhal taba haurakli hairaduna illegal immigrant ni hainariba singasi ingkumza lising amaga chamapan ga hufuma thoigi matungda changsilakpa kangbu aduni haiba makhoi su khangba haurakle. Lengang nasu MLA sing thaduna kuki MLA sing amadi CSO singa wari saduna yanaba purakna bahonari haiki. Saluru tribe demand ke koi no je platform na ngang doi simanong kadi gino. Court ke to torokan na koi gi government ke malai na court ki malai laksane. Masida SD demand tauramina tomina le rama naga su provoke to. Tomina le rama community su provoke to. Intelligence wo isi have ne koi na have di. Indigenous people singi mark ta lei di but differences singdo. Akoi khana raga kun laga unarga wari sarkanda consensus warga na thabuk tokse. Not the beta physics that the swamp among Angling and the swamp among Angling, swamp among Torgan, I could say, I do keep body of the ladies.